Imasingna lupa songa lauraga wakan mifam phambani haina maral sirakhiba Barish ki yumda mama oibi kayana thumjinkhre. Thamoi sengna ima lebakidamak ahing nungthil khaiduna ahing kaya lambi sorokta yarektuna leiriba ima ibel singda iramdam Manipur asi kaibi yaroi haiduna lauriba talak asida social media da ima ibel sing usitana lupa songa lauraga protest tawbani haina hanagi BJYM ki president oiramba Manohar Mayum Barish Sarmana mahaki Facebook account da thagalakhiba dubu yaningdi haina kumbi kendra ki mera paibi samurai lakpam sangitana phongdorakle wafam asing asi wangkai ningthem pukri mapal ki land one water supply lerakta leiba Barish ki mayumda kumbi kendra ki mera paibi singna mahaki Facebook post adubu yaningda phongdoktuna thomjilakpada saruk yakibi sangitana phongdorakpane miyam thomjilakpaduga mari leinana sangitana makatana hai thokliba lan asina maram oiduna tumba saba khangdana ahing yarektuna thodang kya lauriba ima sing asida lupa songa lauraga wakan mi phamphami haina maral sirakliba se yamna laibak thibani loinana mama oibising thamoi yamna soningai oi haike mahana makhatana hai Manipur bu thamoi sengna nuksiba oirabadi aduguma wahi wata adu haipam thokte mahana ta sengna yamna ngamba oirabadi lanjen aduna leiriba sing ase mayumda hanjil hanbiyo Manipur kanna bohonabada angamba thodang ima ibel singbu paisana leiduna chatpagi moongda ngangliba adu soikhre haiduna sengdokadabani haina su phongdokhe nakala maromda viral oirakhiba video amada BJYM ki ex president Manohar Mayum Barish Sarmana ex minister bu maral kaya sikre loina na mahakna wafam kaya su phongdokhe madude ex minister ki pautak makhada thabak kaya mahakna tawke loina na kulngakpa ihana na fakhiba se mahakni haina phongdokhe loina na ex minister Biren na Manipur asi thugaibani haina laukhe Mahairoi lising kumapalga subna humpu manga na saruk yaduna center samaga tarane thoida kosem gi makhada class 12 exam ngasidagi hokre sahi asigi oina Council of Higher Secondary Education Manipur kosem na loba class 12 ki exam ngasidagi hokiba ka loinana punna mahairoi lising kumapalga subna humpu manga na saruk yade apunba mahairoi asigi manungda arts stream gi oina mahairoi lising taret ka satruk kunthra ga nithoi science ki mahairoi lising kun sanipan mawdra ga humdoi amade commerce ki oina mahairoi tonga ga nifun saruk yare exam asising amasung tamda punna center samaga tarani thoida pangthokle masigi manungda singda exam center kungani panamade tamda center umudraga marine ngasidagi hauduna pangthokleba kosem loba exam asida council gi member ahum na saba flying squad nipugani pana center singa sida satuna ingna sekna exam pangthokna ba amade nataba pambai sijinadana ba yengsile kwa kethel op dasu CRPF ki section ahum thamkhre Manipur da leiriba police outpost singi manungda ayuk nungthil khaidana masagi mathau pangthokpada maming leiraba kwa kethel police outpost ki hana leijadiba strength gi hena kankhatnaba honakre pause sina phongba pawgi matungina de kwa kethel op da ngasidagi numit humnegi mamangdagi CRPF ki section ahum amasu thamjinkhre lokhalakliba khongtang ase kwa kethel op na lamda masigi law and order miyam gi punsi ama dilan tungak senbada hena khudongchana bani loina na airport lambi da leiba police outpost ama oibana Bharat lenga amadi Manipur lenga ka mari leinaba VIP amadi BVIP sing airport tamna chatok chasin tawbada pamdaba thodok thoktanaba akan mangak senbagi thorang lokhatnabani haidi amaromda kwa kithel OPSC da CRPF ki section ahum thajilaki basina maram oiduna laifam chapam gi matangda awaba amadi mayokna re haba tari maram aduna kwa kithel OP gi building ase matam gu suna na pakthok chawthongna semgatpa mathau tare habasu praja section kya dagi pawse asida phongdorakle MP Sana Jawba Manipur governor ga unakhre Rajya Sabha gi MP Sana Jawba laisembana ngase Ras Bhavan da satuna Manipur governor Ajay Kumar Balaga unaduna wari sanakre hiramasiga mari leinana ngase MP Sana Jawba laisembagi social media account amada thagalakpa post amada Manipur gi hojik oiragliba law and order gi matangda governor ga khana nainakre ngase Ras Bhavan da governor ga unakiba da MP Sana Jawba laisembagi loinabi animakasu saruk yakhe loinana Manipur da thogliba sahi ani suraglaba irang asi loisenaba amade athobada mahausa gi punsida hanjilaknaba kari karamba thabak thoram paikhatpa yabage haibage matangda kumna khanaki haide MLA singna mara set palengak lingba kari ngamdribano haide lamda masigi miyam na khan keba MLA singa sena lebak asibu tangdu leitana ngak senba chalaiba miyam gi punsi lan thongak pangamdriba karigino amade mara set palenga amakari lingba ngamdribano haina khoraman ima kaithel joint coordinating committee for peace na thadrop zero na phongdorakle zero sina hai chathaliba sasinaba kuki mitei gi lan asina maram oiraga yum kai lan thum miyam gi punsi ngak naba security matik sana lengak asina piba ngamde miyam da phanghande mitei miyam su hariba mayam asi tangai fadana kandaba yadaba na khulngak
mayam ama masana tholokpa tabani adubu sarkar amagi tawkom thokpa mayam amadi amata tawba ngamdraga khulngakliba isanaw mayam sing asibu phapunduna tawraga irang asi nemthanaba tawbudi sarkar gi masak asi khwaidagi lanba khongthangni maram asina athuba matamda miyamgi oiba engtappa tangdu leitaba miyamgi damak kathokpa ngamba lenga ama natraga sarkar ama athuba matamda senba ngamdrabade aikoi gi matik chadraba mihut sing asi warakpa asumba tawraknaba honaba haibase aikoi punamaki tangai fadaba thodangni athuba matamda manipur gi governor na miyamgi oiba asengba lenga ama semnaba honagadabani lamdam asida thamlagliba suspended animation thuna lokpokadabani miyamna thagatliba mihusing mathau mapung phana tawhalu haire nonglei nuksit mayok naraba yai hayeng manipur gi tongan ba district kharada akanba nonglei nuksit mayok naraba yai haina Indian Meteorological Department IFA Center gi report amar section wa thamlakle report asna hai nonglei nuksit mayok naraba yana laidiba district sing adude Imphal East Imphal West Tamenglong Senapati Kangpokpi Ukhrul Jiribam amadi None district ni nonglei nuksit aduda akanba nongga loinana pungda kilometer 30 dagi nifu phawba yangna nuksit sitkani haide Hauzik Pauba anauba lusingba ama khanba ngamdaduna leiribasi karigino haiba wahang lakle haukiba 2023 gi May 3 dagi hauna Kuki terrorist sing na Manipur gi apunba saktam thugainaba Manipur lengak amadi miyam gi mathakta landarakhiba si ngasi phawba losenba ngamdana leire lan asi losinaba barak lengak na lokpam thokpa thodang sunglo logdana kumhai yengba go biyengduna leire haiba yai loinana Manipur lengak leiringai matamdasu lengak loi amata oina punsinduna Bharat ki Prime Minister da taksinduna lan asi losinaba honaramgadabane adubu Bharat lengak amadi matamdugi Manipur lengak na lokpam thokpa thodang adu amata logdana inthokduna thambagum thambirambadage ngasidi awaba haibadu Manipur miyamgi oihore adubu hauzik yamna ngaklibadi CM oiramba N Biren na center gi yaka matungina CM phamdagi resign tawkhraba matung ngasi phawba anauba lusingba ama khanba ngamdana leire loinana Manipur da president rule suspended animation rule thamjillaga assembly budi hinghanduna hauzik thamle oiriba mawng ase Bharat lengak na Manipur da BJP gi lenga ama semnaba lalong chatharakpani habase leibak miyamna iphongphongna khange adubu animated suspend manung asida MLA sing amata oina punsinduna maraibak Manipur kannabagi damakta anauba lusingba ama khanduna Indian constitution gi matungina anauba lenga ama semnabagi khudongchaba piriba se hauzik phawba amdana leire oiriba phibam masina takpadi aikhoi gi lenga kloi oiriba singi manungda adugi matik mot manadaba amaga nuksinadaba mihau karamba aigi haibadu mang thaduna thabak tawba leibak miyam gi haiba thabak tawba ngamdaba lengak loisingne haiba adu taseng takpani haiba yai anauba lusingba ama khanba haibase hauzik oiriba maraibak Manipur gi phibam asidade aikhoi gi lengak loisingna puksel sengna amata oina kathokpana mang thaduna khannanaba honagadabani madunatana anauba lusingba ama khannanaba lengak loisingi marakta misang khomnabagi thabak yamna kanna chatharakpa phajadaba wahai hairabada kem phawba tawnabagi phibamda leinarakpa sidi yamna phajadabani matang asidani ireiba iramdam kannabagi damakta kathokpa amade amata oina punsinba mathau tai haibase aikhoi gi lengak loisingna khangbi phamthoi chafu kairaga kuana harawi haibagum Manipur masen tana thugainaba honariba singidi aduki mati khudongchaba piba haibadu oire hauzik Manipur dagi separate administration tanbagi khongjang sangsilliba Kuki MLA taragi khongjang sukhan handre hena kan khalakle hayeng February taraga nipan maktada Manipur gi Kuki taba mafam sing amadi Bharat ki konung Delhi yauna Kuki len tanaba santi gi rally chatkani haiduna laukthokre hauzik oiriba Manipur gi phiba masida rally asi chatpa yaroi haibasu Bharat lengak nasu kariguma wafam amata haiduna leire maduna oiriba phibam asida aikhoi gi lengak loisingna amata oina punsinduna ima lebak Manipur kannabagi damakta thuba matamda anauba lusingba ama khanduna Manipur da anauba lenga ama laihanba mathau tai hauzik Manipur gi tongan mafam singda lebak miyamna lepa laitana anauba lusingba ama athuba matamda khallo haibagi kholaw lepa laitana laurakle aduna miyam gi kholaw haibasi taibang mapu ishwar gi kholaw ni haina lengak loisingna lofam thokpani hauzik oiriba phibam asida lengak loi oiriba singase lebak miyamna nasak su khange naming su khange na thona naring jel su khange haibadu chapchana takle haba yai maduna lebak miyamna miyamgi mihut oiriba singi mathakta anauba lusingba ama khanba ngamnabagi damakta akanba khongjang sangsinnaba sem saduna leiri haibasisu khangpham thoi miyamgi khongjang asi karigino hairabadi aikhoi gi lengak loisingna puksel tinadaba pham karamba lusingba ama oibagi kunchendaba ngakta oibana anauba lusingba khanba ngamdabagi maram oigani haibasi lebak miyamgi thamoida phawba haibadu oire maram aduna miyamgi kholaw ase taibang mapugi kholaw ni haina khanduna aikhoi gi lengak loisingna athuba matamda amata oina punsinduna anauba lusingba ama khanduna Manipur da anauba lenga ama semduna ima lebak Manipur kannana laufam thokpa thodang adu lauba chungkani haibase lengak loi oiriba singna khangna thabak oina pangthokpam thoi haina kanglaipak ki mairage editorial thamlakle